Housing Heki Mamang the Manipur Kids Minister N. Perena Mahaki Facebook account the Tagalakiba Nungaiba Pau Amakak update Tawjariba video Asi Loiba Power Yanglaka Kangwinase. Manipur Kimia, Puno Poi Korumzari, Marwena Yumkai Lejidaba Awana Hangagalaiba Mayam Winungaiba Pauni in a Mayamda Tamjagadurushi Honorable Prime Minister Gi Adumba Pradhan Mantri Awaz Yojana Urban Mahut ki makhada leiba sigi makhada hujik phawbada Honorable Prime Minister Narendra Modi ji ki makhada Manipur da pirekhriba yum saganabgi sanction si punna yum lising yankhaini nipan ga satret ka nifumapan gi sure khwaidagi nungaibadi nungna yum lising manga ga changa ga ahungi aya pirakpa masidane aina Manipur ki miyamda Maruina Yum Kai Legidrabi, no Yuruga Lebi, Adomimona Tanga Lebi, Silina Mayamda, Masigi, Nungaiba Pausi, Pijabani, Sagadoriba, Laiba Yumsi, Lissing Mangaga, Samaga, Ohum Sencenta Racing Manunda, Impal Municipality Corporation, the Code Mamafanda, Yum Lissing Ohunga Samaga and Pumatoi, Yauri, Adugamaya Impal Municipality, the Code Council, the Code Mazagada, Yum Lissing Satruka, Nipunito Yauri. Aduga Yaripok Municipal Council na konba from the yum satruk marifu punna yum lising mga sahumga ohumsi nauna sanction to girapani masigi apunba senfam lagadori basi 82 crore 54 lakhs ne ekoi masigi sanction to gira ise aduna hujik phawbada punna out of sigi 58,749 yum sigi manungda sanction tara phasi manungda koi hujik yum lising kuntraun doiga sani ga taret amadi koi approve tor progress leire aduga construction sabal loiramana yum lising mari ga chamna chama ga suna nipan ne amna sugumba honorable prime minister Narendra Modi ji gi PMAYU urban si Modi ji na mana launch tawisi yang kupna Ladiba urban Urgasu, urban Manunda, Awaba, Sinino, Ima is up a labor say Urukandamana, urban the Ladyba, Mayam Shishukim, Savagi so to Mudabani Hanadu, Pakalakiba, Pradhan Mantri Awaz Yojana urban Gi Skimamani, Pradhan Mantri is in a Hariba, Tabuxing a sea, Masi Yums Habudu, Katanataba, Yamanumai, I call the Yum, Lajidaba on the Yumama Labagi, Paka Yumama the I Labagi. Madugi pride, Madugi Nungaizabado, Imum Manudu, the Fahanba, security people, Adugi the Matuni, Honorable Prime Minister Gaduna Masimba, Asuk Chauba, Yamba scheme, Mama Manipuda, Honorable Prime Minister, sanction to Virakana, I have a Pibirakana, Taubasiki the Mata, I Honorable Prime Minister Narendra Modi Jibu, Amadi, Haidiba, Urban Affairs Puyangiba, Honorable Minister, Hardip Singh Puribu, I Maikai the game. Aduga sarkar bi maikai degi aduga Manipur miyam bi maikai degi hanana thagasari haina ai mayamna masi pamjaba Aroibeda Manipur local news YouTube channel amadi Facebook page asidagi yengbiri popuna pathagazari channel asina tomta kanarabadi subscribe tobidribesina subscribe tobirmo loinana like and share tabusu kawi kan pramakpo amukana thagazari